unbox tꯧꯕꯒꯤ video ꯃꯇꯦꯛ ꯑꯃ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ unbox ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒꯤꯅꯦꯀꯣ ꯃꯌꯥꯝ ꯁꯤꯒ hello ꯑꯅꯤꯁꯤꯒꯤ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯅꯦꯠꯇꯩ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ reaction ꯇꯧꯕꯗ ꯏꯌꯥꯔꯄꯤꯁ ꯑꯅꯤ ꯊꯤꯟꯕ ꯌꯥꯅꯕ ꯄꯣꯠꯇꯨꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯌꯥꯝꯅ ꯄꯥꯝꯃꯒ ꯌꯦꯡꯉꯁꯦ ꯂꯧꯕ ꯌꯥꯒꯅꯤ ꯃꯃꯜ ꯌꯥꯝ ꯍꯣꯡꯕ ꯃꯃꯜꯅꯦ ꯃꯃꯜꯁꯦ ꯃꯁꯤꯅ ꯂꯦꯜꯂꯒꯦ $250 ꯆꯍꯨꯝ ꯂꯩꯗꯨꯅꯤ ꯌꯦꯡꯃꯤꯟꯅꯁꯦ ꯂꯧꯊꯣꯛꯑꯒꯦ ꯂꯩꯔꯦ ꯁꯤ ꯃꯔꯤ ꯑꯅꯤ ꯐꯥꯡꯕꯗꯨꯅꯦ ꯌꯥꯝ ꯑꯐꯕ ꯄꯣꯠꯇꯤ ꯑꯣꯏꯗꯦ ꯃꯥꯒꯤꯁꯤ ꯃꯃꯜꯁꯨ ꯂꯨꯄꯥ 100 ꯄꯤꯕ ꯄꯣꯠꯇꯨꯅꯦꯕꯀꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯤ reaction ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯅꯤ ꯏꯌꯥꯔꯄꯤꯁ ꯑꯅꯤ ꯊꯤꯟꯕ ꯌꯥꯕ ꯑꯗꯨ ꯌꯥꯏꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯈꯪꯗꯦ ꯇꯦꯁ ꯇꯧꯔ ꯌꯦꯡꯁꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯊꯥꯔꯒꯀꯣ ꯑꯩ ꯐꯣꯟꯁꯤꯗ ꯌꯦꯡꯉꯒꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯤꯁꯁꯦ ꯑꯅꯤ ꯊꯤꯟꯕ ꯌꯥꯕ ꯄꯣꯠꯅꯤꯀꯣ ꯏꯌꯥꯔꯄꯤꯁ ꯑꯅꯤꯁꯦ ꯃꯈꯨꯟꯁꯦ ꯑꯅꯤꯁꯤꯗ ꯑꯅꯤ ꯊꯤꯟꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ reaction ꯇꯧꯅꯤꯡꯕ ꯄꯣꯠ ꯂꯩꯔꯒꯁꯨ ꯁꯤꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯑꯗꯒꯤ ꯏꯌꯥꯔꯄꯤꯁ ꯑꯃꯈꯛ ꯊꯤꯟꯕꯗꯨꯗꯤ ꯃꯤ 3-4 ꯇꯧꯕꯗ ꯌꯥꯔꯛꯇꯦ ꯑꯗꯨꯅ ꯁꯤ ꯑꯣꯏꯔꯗꯤ ꯃꯤ 4-5 ꯇꯧꯔꯁꯨ ꯃꯤ 4 ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯩ ꯃꯊꯪꯒꯤꯁꯤ ꯊꯤꯜꯂꯒꯦꯏꯌꯥꯔꯄꯤꯁ ꯑꯅꯤ ꯁꯨꯔꯦ ꯊꯤꯜꯂꯤꯁꯤ ꯑꯅꯤ ꯁꯨꯔꯦꯀꯣ ꯑꯗꯣ ꯊꯥꯔꯒꯦꯀꯣ ꯑꯩ ꯊꯥꯔꯒꯦ ꯁꯤꯃ ꯆꯠꯂꯦ ꯆꯠꯂꯦ ꯑꯅꯤꯃꯛ ꯆꯠꯂꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯃꯌꯥꯝꯁꯨ ꯀꯛꯄꯤꯌꯣ ꯁꯤꯒꯤ ꯀꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠꯅꯦ ꯁꯤ reaction ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯏꯌꯥꯔꯄꯤꯁ ꯑꯅꯤ ꯊꯤꯟꯕ ꯄꯣꯠꯇꯣ ꯑꯃꯗꯅ ꯃꯤ 3-4 ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯗꯦꯗꯅ ꯏꯌꯥꯔꯄꯤꯁ ꯑꯃꯈꯛ ꯆꯪꯉꯤꯗꯅ ꯃꯤ 2-3 ꯇꯧꯕꯗ ꯏꯌꯥꯔꯄꯤꯁ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯁꯤ ꯌꯥꯎꯔꯒꯗꯤ ꯃꯤ 3-4 ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒꯤꯅꯦ ꯁꯤ ꯑꯩꯅ ꯀꯛꯏꯁꯤ ꯑꯗꯒꯤ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ sina mi amakaki aduga audio gi amga earpiece ki amga sinu lere sisu kapne ngado mayam su try to video silu ga siya ga video si matang sa loisin